Imphal gi Nagamapal amasung Thangal Bazar gi Alu Gali na chingba wholesale dukan famba singna potchai gi mamal hen na yonba thingnaba CAF and PD amasung wet and measures department gi officials in a surprise inspection chatakre. Inspection adu CAF and PD gi director Yumnam Nelson gi meeting makada Imphal West ki district supply officer L Ibotombi na luchingba official team amana wholesale dukan sing da hakthengna na chatuna yengsin kibani. Official team aduna yengsinba matamda laingak na lepkiba tilhaugi mamal kg amada lupa kuntra dagi henna yolamba thengnaki. Laingak na lepa mamal dagi henna yolamba dukan singda karigi mamal henna yolibano haina. Official sing aduna wahang tawbaga loinana mamal henna yondanaba instruction piramki hairi. Masigi mathakta laingak na lepa mamal dagi henna yolamba thengna license kakani hainasu warning tarongki. Hiramasigi matang de Imphal West ki DSO Ibotombina Impact News da fongdorapada nongmada changdaba yadraba chana thaknaba potlam ama oiriba alum sung tilaugi mamal henna yole haibagi complaint lakpadagi achum aran khangdoknaba inspection asi chathabani. Wholesale dukan famliba singna laingak na lepa potchai gi mamal dagi henna yonba yaroi yolabadi action lawgani loinana matamga chunaba potchai gi anobu mamal su laingak na athum matamda leplagani haina fongdorake. Tilaugi mamanse kaina gamena pibare tagi kitang wangami sumi public na mamal hen yole haibadu sumi hana lawbatare maram de koi gamena piriba res dagi lupa ama ani heli aduga aludi hajana gamena piriba rules ti wangmade yolamde makoi khoina kari maram gi helibono haibada ban blockade dari bhara na chingba expenditure mayam sina hen bani haibagi pakumo pibirei adu koi last warning wena tawjare maram de gamena piriba red quotation Sidagi mamal hen het yolagadi mathanga sis tawgani nataga instruction amadi pijare license kakani kokani haibagi government ki rese akoi association amakak lei alu tilaugi haribai association siga khagi government ka punna tanaraga lepa mamani aduna hantak ikoi dana red ama amuk thola ani